Krumjari, Adam Yingbiriba, Norris window, Ayukuding is a doctor, morning analysis as you mean Tabiro Mapuno, Pohana, Mokta, don't host Ramata, Mokjari, Amadingasi, find a phone give up houses in the Karikama Maru, Yauri Haibukana, Navida Makta, quick study of the election in Labiriba was S.BUBHOL General Secretary M. Sugi, was Awana Motazu, Norris window, Imakadi, Amadi, Yingbiro Bursing, Imakadi, was out Mokjari. Kasi fana phone ki processing imam da kari karma maru ba yauru ki haibu jai aham bada ai phochar ke khogi manipur ki chief minister jumnam 𝐀𝐍𝐿 union minister sing amadi unaduna manipur ki security sing gi semilon sing sawatuna pukhat pa taksin ba leptri amadi chief minister ngarang khogi home minister Amit Shah unaduna khogi manipur thoi ba tongan ba fruki irang sing asi lep loisanna ba amadi masi kari karamba means tawraga chatnaba yadriba lambi sing amadi thoiba irang singi khananaba gidamakta ngarang si famina duna wari sanakre amdi tongan ba home ministry sing amadi masak nairaba mi sing unaduna khoi manipur da hujik leiba phibam si takchin kraiba ki zum leiyo jamasi ki matang si yauri se khoi union ministry sing unaduna manipuri gi security gi semilon sing pukhatuna sawatuna takchin kiba leptri amadi manipur thoiba irang sigi su khanaba leptri haibagi su yauri jamasida yauri se khoi point ani ni hajaba tare masi manipur gi semilon haiba ama adagi den khoi thoiba irang sigi haiba ma masi kari karamba gi mawong da ja yingbiba yai masi gi matang ja han mo kari muthamini ngo Rakeshwar THOUDAM yamna phajaba kanoni newspapers ne porok headline singi manung da khwadigi amaru report amasu nena in lowi ko aham gi ja loina aham mak da notice window gi viewers sing ko ikai khumna ba thamjari nongna government ki makok ori ba ki honorable CM 𝐀𝐍𝐿 na asi losing duna asi twa na khumda chatlaga ko ye defense finance the donor ministry sing unaraga tonga issue sing taksal le habani mapungoina economy ga aduga security gi lamda ko topic ani sini ko hati gi maru wori ba concern wori ba so akoi gi hariba ani sini amana semi loan adugi matik film social ba semi loan like conflict situation amagi film da thamaga leiri ba ko aduga then koi ki oriba security laita ba lamdam karam kari thokani karam da hingani sigani haibagi normal keno laita ba ani ki concern da ngasai gi honorable CM na satla kana tongan ba india gi marui ba kano unai haibani asi yamna maru yo poni tawum thokani aduga amuksu matang sida ikoina as an analyst amoina sum naina ba ko mapungoina ikoina khara hena kupthana constructive oiba yamna kanoiba mo changchal learning ba haiba tare sumna khaki akoi yam haibido thabak oina di hek pangthokpa di ngamdaba phajaba pawnga ta oiba aduga inaugural stall nga ta nga sai gi leibak sida pik thanjalakpa aduga asengba development kadai no yeng manga maktaba semilon irang khudi makta simadi phai hainingai leirektaba matang du hek ubase mase ikoina section halingi maramaduna koi side gi so koi gi apin tongning badi mapungoina koi gi lairiba bharat ki democratic form magi political concept magi lairiba structure asida ko lairi se koina structure ahum mari da koi lairibani kai constitution gi makhada union list haidana union government na tawdaba thabak adagi state ki list haidana state government na tawdaba thabak akoi federalism da yumpham moega ko adi concurrent list haidana ngasai government amasung state anina yanaraga tongminaga da thabak haidana adi residuary list na tongana parliament khatana tawdaba hariba singa siyamna khangna koigi kano chatharakani haina khali loinana hojik lariba koigi economy gi matang finance gi matang siti ngasai gi central da khare henna concurrent list amasung central da kha yumpham oirakanda mapungoina khoi gi state ki tawjaga ba state list aja mapungoi ba den kano security gi matang simadi state concern pajana oibani state ki matang da laibani sima khoi khanganingi aduga Rakeshwar khoi ki si kanoni aina hek thamning base kanoni samaina koi lam bharat na
Prime Minister Narendra Modi ko yamna Modi loi ba ka Prime Minister ni ma 2014 try de gi Prime Minister wera ngasi ok parak pa maleng gi lebak mayam je som koira chatlingai da sona kan da apho mayam la ena khalaga su tunga ba kiningwa ba terror attack mayam na tawgi bagi wari kano Rakeshwar akhui gi leiko khudam gona ha ba 2014 iche phorak pa da akhui Chennai gi kana terrorist ki activity akoi senai train the bomb thambagi wathok thokri bani 16 the uri the attack tawbuda chaw wathok laigri bani ko 2018 daga akoi gi kana sukuma attack akoi laigre ko 2019 da akoi gi pulwama attack laidana lami nipfu ena sigi bagi wathok laigre 2023 da pulwama attack thokram 2020 19 da 2023 da saigi kalamasari blast kaina thokre then 2025 ngarang nahanda pahalgam gi attack thokdana ko khoi laigre kano ki mi kuntur khena sigi ba ko 25 adu he batung kan kanadana kano Delhi blast na train metro da pokhai dana yamama hat khre ko asmai tawdana khoi gi su yam concern oiba mapan chatna khotna sum asau sang akhang ai sum phaja wari sari ngai da leba ki situation jina kari wera kadoino goidna le me thriding asi bogda tho laiba kanu se amasi gi oiba posak si su ai koi kari yenga dawni ina sum chatlingai da imung da ka khong jai ba do adugi posi su ai koi da adum asi gi mieng amasu lai hariba mayam sing asi yenga kan da yamna chaksinna state ki concern sida koigi kano heningi ko yam chakchen bai batare masai gi security gi kano mayam se level da yam da kano tor kan da koigi pam da thok dana ba aduga ta leiriba lamen tu hen mayam ma leibak thugaina ba sin bagi kano leiriba mayam sing ase masi yeng kan da khwai gi mariba priority je akoi yoriba Manipur gi pluralistic ki oiba impham da akoi territory integrity ngak pasima phajana thamba site phuru mayam se malana thong marana hingmina ba adugi mathakta masi manung da lariba huji ko conflict situation na piriba internally displaced person mayam je masi magi mai pham da hanjin mase masi ngang bana nataba practical oiba approach kare athok da warning mai good governance amagi mami tana bhai thamge ko okay yamna sumari chumju tambi da ani shok da koi gi India lengakna khoi gi notice ki angakpa khoi gi ngak senaba amadi akhanaba anti racist law sengwadabani khoi gi hokhiba sagon sen gi numita South Delhi gi Malbia Nagar da khoi Arunachal Pradesh ki nupi macha ahumda thoningdaba thodok khoi gi ration harassment thodok adubu khoi gi Lok Sabha gi omcha MP Bimol na pendabagi condemn tawro leoja mase khoi gi mamang da su khoi notice ki se samna habada koi Manipur rom ki chatpa bo oiro atop top koi north side ki state kya am ki so koi Delhi da lerga like su tamba madi thawai ngang thongna bagi nupi masa kyam su lai nupam sa kyam su lai nupi da khakta da sumba harassment se tawi habsu nate koi nupa sing da su koi gi atop mafam du gi mioi sino se thawai da bagi harassment threaten bok to bok masi yaw da su nate adu nupi masa sing da ni heli ha masi madi am ta seng chume adu bo jam masi koi gi koi gi north side tagi lakpani haibada usittaba karem ka thaina ba se adum compulsory adum thoi masi leiba jaga adugi koliba state tugi koi gi laingak amadi policing na makhoi dubo koi yengchenba watpagi oigadoribra natraga north tagi lakpa nupi macha sing sum karem ka thaina ba pamdaba harassment je tawre habsi una dum usanadra akoina complaint tawro kana ka phagalakpa FIR khak chanba madi north lom da lakpa mi da karem ka thaina bi chatna bi je masi ngasi phaw leptuna leiri ha tai masi gi matang da koi gi Lok Sabha gi ngomcha MP Bimol pen da ba condemn tawro leja masi kadai fawo chunggadori bano adagi masi makna kadai fawo yam thuna sem khoi gi racist law semgadabni habagi thamai ba point se jamasi kadai fawo bi Rakeshwar masi kano chama sumaba posak amak akoi gi in practice ta ullaga lakpa pot amani since 1949 Manipur na Bharat ta ko even next tawduna pungraba matungda akoi da yamna adum discrimination gi positive adum lakrabani ngasai gi akoi di kano Aryan Dravidian singi miyeng versus akoi ji kano da lariba Mongolian Mongoloi singi ani gi miyeng and
then Southeast Asia sida like akoi kana Korea romgi Japan romgi then kana romgi China gi uprising mayam sida ani gi oiba kana se sida sigumbagi mi yeng da so yumpham oira kan aikoi se sai lisang sin lakhiba ningtho humdra tu ka pala lakhiba masagi early constitution lejera lakhiba ningtam leibak amabu kasagi parsi state ga namdara thamgiba then akoi gi 70 kana werangani 87 adai da werangani union territory da amung namjangiba thenga 1972 da state pigibadagi hiram khudingmakta kasagi sakhol hounaba manana thong manana india gi ate state singa manana sakhol hobagi tanja phangidaba adugi pendaba kholauna khulai paibagi lalhobo mayam tholaktana aikoi gi reserve right to self determination gi movement ga si chatharakliba masibu amuk namdhanaba haiduna tonganda atada pota adagi koi gi unlawful prevention activities kan ek ko lairiba mayam si mayam si panjalla kar armed forces patient power 1958 tawdana adugi kanu idana product oina ngasi di mera pai bi ma sing thola thoi ba mayam sing gi wari mayam lai gre ko nisa na amuk la hal laga thok phangba gi unemployed mayam na amuk kanu nisa irak ipak irak na han ba opium war happen in China daga thoki ba gi kanu ka lakshan gi ba mad nisa bandi ma sing thola kala ki gi wari akoi da kaw da na historical kanu ina lai ra ba pol amani si proof ne masi gi manungda sagi res aina koitak na la ise ka masi kanu nate ko aikoi notice ki oiba wathok si am toina thokre amuksu kanone masi angthang yengchin ba changi sum here se ai tare ai gi oina di ko ta ba da hauju phawda adum miji adum sati chani pan untrace to wungam da bagi kano notice ki as a whole swaibu gi lidna leiri ga na sim ta yang tang masadi kano somewhere Delhi na taga atoba metro cities jing sida leiraga masathi kano ni magi connection phang da ba hai ba tari ung manunga kari ga si atopa restart of the basing powder lay kaina highly si adagi ngarang nan thokriba mayam sing adagi mamang da thokriba kanogi wathok laidana hat khiwa kanogi Tripura gi Arunachal Pradesh kana amna kan pamsam ju hat khidana sidana tana mayam thokibagi leiba shape oide base masima phasna leire hai basima ikoi north east ki miyam particularly manipuri miyam da masima aware is isa isu singna mapan da leiba matamda ikoina kamaina leiri kam secure goiri kana gumba mana madi care low daita lowna mai masing tambagi mongse pangtha thadopna ta khara care lowgi matam su oire aduna sigi mayam si yenga kanda ikoide anti Russian law gaina ko aduna anti terror kana bill mayam su kogi kana leiri bani India itself ki su ko ngai hai do allopun activities prevention amendment akoi bill leiri bani 2019 gi ko sigumba mayam si yang kala fully kana akoi protection to hongada bani aduga bharati constitution itself ki article 15 na adum Russian discrimination da yumpam akoi zat ko su da yumpam mor kan da amana nam ta ba yaroi gaina haire ga su akoi leiri ba government ki masak asida ikoina India except the citizens ki mayam sing asigi marakta India masasi kari no woigi haibse masi masak ita jipur define to drivra na khalle maru in Aryan Dravidian RSS mayam sina Indian oiraga madugi sakshu khena mayam sing sina foreigner no ubagi masak ama leiri like akoi Mongoloid notice ta leriba particular Mongoloid na majority oiba miyam sing ase India ki saruk amani na India ki citizen atei sing da khalan mangam daba adan mayam sing aduna asai Russian discrimination thola ini amasi sam sangna akoi constitution ai boina leriba 1950 da ya do idaba constitution amaso Aryan Dravidian sing na mani akana north east chathabra hai basini idaba aduga madugi Aryanization gi ko makansi akoi chathabra mayam sing asina akoi kana sing ase north east ki miyam sing ase shape oidabani maramaduna particularly for the north eastern region sida hariba article 15 gi swaida khoi yumpam moiba mayam si yenga kanda hariba particular bin si adum sema mathau tare hojiki di loinana tasengna semba haiba sisu madu semu matamda maduna pramana mu goiduini India gi north eastern region da lariba miyam singa se is unsafe to other metro cities other places of India the safe oidi haibugi
history le uduni yari makai koina si mindset mayam hongtoga asai apunba pluralistic or masak amagi identity mayam na pula semani gaina koi likewise abai manipur sai lisang china phuru mayam kanu lai se hawna divide in rule policy mayam tor khoi nungsin handri je sigum si yam kupthana koi yeng musangi aduna hauji anti kanoni MP honorable MP na hariba posse asumani support tawi tawbadadi hena maru oribadi nongma kangdana thokle ena lauriba hauji so adum mayama north ki miyam singasina atopa metro city da satpa matamda safe oidabagi mayam si yenga kanda aikoi isana sukara section ba aduga yamna mari chumna niyom chumna koi gi chathok jasin tawbagi thabak tawba sima changi aduga lairiba authority mayam su khare hena hariba system se chumtho akanda misam yangi punsi se religion ko chumna yumpham morakanda kai otpanai banatraga tamthina tawbugi thabuk se masi lep nam honaga dabani haiba ofum se thamgi wa okay oja masi gi matanda koi gi north lom da gi sumba thodok se thokpa matamda koi gi masi mi mamang thobadi ikaijani mamang thobragadi ahalaman chu jenagani ikaijagani haraga dumare lachan gibagi oigadori brand natraga mahaki michang sanga laitabagi police ta FIR thaba ngamdabagi dum tumina lachan giba oigadori bra ikai khangdagi oda masi tumina lachan gibagi mangjarak pasina masada kyamok mangjarakani adagi ngahaki migi mamana thong magi pendabdo hai horaganda heng matung tarakpa generation da o sumain to boire haibagi khanghoraga maduna heng tungda pharakpadu ani sigi khenabajina kari no ja duga kari maramdagi restart tawbo ngamdribano restart tawboda makoida kari threat lakani haibagi pakhatpa leibagi roja koigi restart tawna khara lei asu yamna phajaba area ni akoida complaint tawgandaba aduga akoida kanoma akoi leidana tamina poloida leijaba khungangi punsirongi masakama malemgi kenoma yam jingji platform mayam je kun lowdaba aduga even akoi supreme court natraga even high court natraga atoba international criminal court po hairo de sigi leidiba kan mayam ji opportunity in even gi kana security council gi human rights ki kari gi natraga jene leidana mayam ama ka anpo gi kari gi malem gi leidi haiba sigi mayam sigi provisions mayam akoi na tawri thabak mathong mayam se kari no masi khudong jaba je akoi matam cha sana lowba na ba sinna ba mi ju masing yam daba ko dum khara tawrakanda dum popularity khara phangaga funding khara tawraga dum tumin leigiba sigumbagi kano leiba magi sigi problem ne gune thengnari se aduna complaint si kanoni leiba human rights ki universal declaration human rights 49 jo pire bharati constitution jo pire then malem gi convention kaya na so pire agami akoi rights civil and political rights economic ko cultural rights mayam gi akoi conventions and my provisions mayam leidi mayam se khangba sangi aduga hariba human rights ki amatang asin not only to the concern akoi India gi for the period ga in gi human rights council kanu leidi ko right committee leidi ba siu masida akoi thaba haiba tare aduna complaint obasi akoi kiroi dabani akoi right to malabadi madu tungi mirang gi sini rakeshona pukala ise adura masigi kanu se akoi miyam da masi kan leigadabani losoloi dabani aduga ai samak su integrity leina ai masamang na akoi temptation pok payabagi kari gum khara jo akoi review to bodoni maramdi akoi gi kami angang sing pimcha sing ki marak tu kara excessive oi ko pamarakta mingonda bishops candlestick ki parado adugi type ta masai gi yana phajaba candlestick ki atanga poto homchara thamdragadi kana gumom da liver wen ba madu pam miam da talok pa haning ba yang phom thamagadi madu karani hural haning ba pohli bidu gi dai ta hoina dandi phang ba do hurali ba na hural mi to nataba ko da ai ko gi phije success ina apalai je kana kardagi yam toina ngangna ba adagi kana punsi khuing adagi lairi ba chaliba mayam sing asina magi kanoni punsi career sem doini aduga hariba mala chaligai period asida sem horo matungda mana mo hal matungda magi goiba kana tungi future sem doini khandaba chaligai matam khudong chaba lorga phije sakchet mong ta daba aduga amuksu kana hingbagi natraga leibagi nature mingonda kana pohal mayam na madugi reason oibesu akoi yengjel logdong ni abani adugi wato thoibani abani in the meantime Rakeshwar ama thamning bana akoi gi collective right notice
ꯏꯁ ꯀꯤ ꯄꯔꯁꯄꯦꯛꯇꯤꯚꯇ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯤꯅ ꯅꯣꯔꯠ ꯏꯁꯀꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯅꯦꯁꯣꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯨꯜꯂꯤ ꯀꯌꯥ ꯌꯥꯝꯅ ꯀꯩꯅꯣ ꯁ꯭ꯇꯦꯠ 9-9ꯁꯦ ꯄꯨꯜꯂꯒ ꯋꯥꯛ ꯇꯧꯃꯤꯟꯅꯔꯤꯕꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯗꯤ ꯂꯩꯔꯦ ꯈꯔ ꯁꯦꯝꯅꯕꯁꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯍꯣꯠꯅꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯣꯏꯕ ꯔꯤꯖꯅꯦꯜ ꯁ꯭ꯇꯦꯠ 9-9ꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ CSOꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯝ ꯂꯨꯞꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯁ꯭ꯇꯔꯦꯡꯊꯅꯤꯡ ꯇꯧꯅꯤꯡꯉꯤꯀꯣ ꯀꯂꯦꯛꯇꯤꯚ ꯔꯥꯏꯠꯁ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯕ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯅꯕ ꯄꯨꯟꯅ ꯄ꯭ꯔꯄꯣꯖ ꯇꯧꯃꯤꯟꯅꯅꯕ ꯑꯗꯨꯅ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ 9-9ꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯌꯥꯝꯅ ꯃꯁꯛ ꯊꯣꯛꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ 이슈ꯁꯤꯡꯁꯤ ꯄꯨꯈꯠꯂꯛꯑꯒꯗꯤ ꯃꯤꯅ ꯈꯔꯁꯨ ꯍꯦꯟꯅ ꯇꯥꯒꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈꯠꯂꯧꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯦꯅꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯔꯥꯏꯠ international national ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯔꯥꯏꯠꯁ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯃꯌꯥꯝꯁꯤꯡꯁꯤ ꯚꯥꯏꯑꯣꯂꯦꯁꯟ ꯊꯣꯛꯂꯛꯄ ꯔꯦꯁꯤꯌꯦꯜ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯊꯣꯛꯂꯛꯄ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯀꯣ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯁꯤꯒ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ Okay, yamna sumari chumi ojana India akhoi north east side tagi akhoi thoninaba thodok akhoi mapal da chakra ga thoninaba thodok ma sing tare iba yang haidaba uhaidaba kyam su uraiba amadi ai aingonda thodok thoiba sina restart tawbada ikai jaba amadi mai pa khangan made ikai jaba ha ki di aingonda phagiba yai tumina leikiba yai mi khangan gitaba yai adu kona thangda makha tarakpa jingna thoning thodok kyam thola gadi matamdu da masamak to inga na masama complaint torumba targadi makha tarakpa generation da masi tholok taba yai habduni ujanu thambi ri aduga matang lakchani jo khoi gi home ministry na khoi gi low uba yadana lairaba mafam singda khoi gi longmi singna yen thokna bane haiduna khoi gi karor mafru hena pirakraba senfam khoi phangana lairiba si pithok piu so hairi khoi gi haukiba 2023 gi मेगी इरांग दगी मफम क्या दा लांचेना दुना लाइरिबा अमदी मफम क्या चंगबा यादना लाइरिबा लौफम सिंग उबा यादना लाइरिबा लौफम सिंगी लौमी सिंगदा पीनबनी हाइना खाइथाग्रबा सेनफम सिंग ngasi फावबा पिथोक्तना लाइरिबा सिगी मतांगदा खोगी खोगी कंपेंसेशन पिथोक पिउ हाइना खोई कोकोमीगी विंग कंवेनर अमना फोंदरो लोजा मसी सुक याम खरबा सेनफम खोगी 80 crore hai jaba tare 80 crore gi senfam masi gi akhoi longmi singda lau uba jadna leiriba longmi singda pithok pibagi mahutta masi paisal laga leibasigi akhoi kana basina karino akhoi lau uba jadna leiriba longmi singna wari basi uiba taragati masi pithokom thoktabra akhoi 2023 gi irang dagi changba yadna leiriba lofom sing uba yadna leiriba longmi singde dugi matik wari hajabani masi da senfam si phajan dona thambiri basi maram sina kari oigadori banoja masi matang do khoi gi kokomi gi wing convener amana su masi fongdoroli pithok piu atho matam da haiba yoja masi kari motamini yoja masi rakesh akhoi gi oiba kanani punna chawkhat minadaba haiba tare aduga awaba phibam oibasigi maram ngaktani sigumbagi wari watai mayam si akhoi pikraba manipur la kunthra ngtang leibagi marakta akoina thokpa mayama thokpasina maram oibani akoina ngasi ko chawkhatana leibasigi maram aduga longmi sinmi ko हारिबा मयाम सिंह अदुगा फिसा लोनसा तौरिबा मयाम सिंह खुचा खुनाइबा सिंह हारिबा सिना युमफम मोइबा कनोनि खुनाइनि अखोइगिसे को अदुना अग्रारियन सोसाइटी देन अखोइदा लाइरिबा नॉन कन्वेंशनल कनो इंडस्ट्रियल एक्टिविटीज मयाम सिगी मरता लार्जेस्ट एम्प्लॉयमेंट से कोई लौमी सिंह न पीरिबनी कोई फार्मर सिंह न पीरिबनी को एग्रीकल्चर हाइबसे अदुना मसी अखोइगी सागी ममांगदा नैनखिबदो यूनियन लिस्ट स्टेट लिस्ट एग्रीकल्चर से स्टेट सिंग बनी मरम स्टेट की गवर्नमेंट न मसीदी मैक्सिमम मसी लौखला मतुंगा सखल इन लाइक पंजाब हरियाणा का ये मयाम अमा ना मॉडर्न वेरगा इंडिया था इजिनिदना ना अखोइसु अखोइगी 1939 की चेंग तांग बखोटपा मयाम पिलान थोखिबदु सरप्लस इकोनॉमी सेंग मपानदा अखोइगी थादोप थिंगनमनिदना हौजुना मीगी मखा पोलगा मिंगोंदगी पुसलक्तबगी ओनो वाथोकनिदना आइना लांगनिंगीबदी फार्मर सिंगी ओइबा पोसक्सिदी यामना बेकम होम सिंगना येंगदबनी अदुगा मागी लाइरिबा साइगी कनो इसिंग माइसिंग नत्रगा मागी इरिगेशन गी मागी लेबा कनो याम कुपना सेनगदौनी राकेश्वर को अदुगा यारिमखै अकोइ ओइबा कनो चाथोकसि पुथोकनो होनबा कनोनी सिगमा पुथुअगा लाइबा पुथोलिबा अदुगा अखोइ खतंग साक्तिदा लामिदनको
ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯣ ꯀꯩꯅꯣ ꯑꯌꯨꯛ ꯑꯣꯏꯔꯣ ꯆꯥꯛꯇꯤꯗ ꯂꯥꯝꯃꯤꯗꯅ ꯑꯗꯨꯅ ꯌꯥꯎꯗꯕ ꯌꯥꯗꯕ ꯄꯣꯠꯁꯛꯁꯨ ꯄꯨꯊꯣꯛꯏꯕꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯍꯣꯏꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯆꯧ ꯑꯆꯧꯕ ꯁ꯭ꯀꯦꯟꯗꯜ ꯁ꯭ꯀꯥꯝꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯒꯤ ꯑꯗꯨꯁꯨ ꯅꯩꯅꯈ꯭ꯔꯦ ꯀꯧꯏꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯗ ꯈꯔ ꯍꯟꯊꯍꯟꯕ ꯅꯠꯇ꯭ꯔꯒ ꯄꯨꯡꯂꯦꯞ ꯂꯦꯞꯄ ꯀꯥꯟꯗ ꯈꯔ ꯋꯥꯈꯜ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯐꯩ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯣꯛꯑ ꯂꯩꯔꯦ ꯍꯥꯏꯕꯅꯤꯗ ꯍꯌꯦꯡ ꯍꯪꯆꯤꯠꯁꯨ ꯑꯃꯨꯛ ꯇꯣꯄꯤꯛ ꯑꯃ ꯑꯇꯣꯞꯄ ꯑꯦꯖꯦꯟꯗꯥ ꯑꯃ ꯄꯨꯊꯣꯛꯑꯒ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯦ ꯃꯁꯤ ꯁꯤꯗꯩꯗ ꯑꯆꯧꯕ ꯀꯩꯅꯣ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯈꯔ ꯍꯦꯟꯅ ꯀꯟꯁꯤꯟꯒꯗꯧꯅꯤ ꯑꯗꯨꯅ ꯏꯁꯨ ꯑꯣꯏꯒꯗꯅꯤ ꯉꯥꯏꯍꯥꯛ ꯗꯤꯃꯥꯟ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯧꯔꯒ ꯏꯁꯨꯗꯨ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯒ ꯇꯧꯗꯦꯔ ꯈꯪꯗꯅ ꯂꯣꯏꯁꯤꯟꯈꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯕ ꯐꯖꯕ ꯏꯁꯀꯤꯝ ꯑꯃ ꯀꯩꯅꯣ ꯑꯃ ꯊꯣꯛꯑꯒ ꯂꯩꯔꯒꯗꯤ ꯃꯤꯌꯥꯝꯁꯤꯁꯨ ꯍꯦꯛ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯣꯏꯁꯤꯟꯗꯨꯝ ꯅꯥꯏꯔꯒ ꯅꯨꯃꯤꯠ 5 ꯆꯪꯕꯅꯤ 10 ꯊꯥ ꯑꯃ ꯆꯪꯕꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯏꯍꯧꯁꯦ ꯍꯦꯛ ꯊꯣꯛꯑꯀꯥꯟꯗ ꯌꯥꯗꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯒ ꯍꯥꯏꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯥꯏꯕꯁꯦ ꯃꯁꯤꯒꯨꯝꯕꯁꯤꯁꯨ ꯈꯔ ꯎꯠꯅꯤꯡꯉꯤ ꯑꯩꯗꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ 80 crore ꯄꯤꯊꯣꯛꯇꯅ ꯂꯩꯕꯁꯤ ꯇꯧꯍꯣꯏꯗꯕ ꯊꯕꯛꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯔꯝ ꯂꯩꯔꯒꯗꯤ ꯃꯔꯝꯗꯣ ꯃꯤꯌꯥꯝꯗ ꯀꯩꯅꯣ ꯄꯤꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯃꯔꯝ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯃꯔꯝꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗꯅ ꯃꯗꯨ ꯂꯅꯥꯏꯒꯤ ꯐꯨꯔꯤꯈꯥꯎꯒꯤ ꯊꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯒꯅ ꯇꯦꯛꯅꯤꯀꯦꯜ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯂꯤꯁꯇ ꯆꯟꯕ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔꯗ ꯂꯩꯕ ꯄꯣꯠꯅꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯐꯥꯔꯃꯔꯒꯤ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯃꯔꯝꯅ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯁꯨꯗ ꯇꯦꯛ ꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯃꯤꯗꯤ ꯇꯤꯜꯍꯧ ꯂꯨꯄꯥ ꯑꯃ ꯍꯦꯟꯒꯠꯄꯗ ꯒꯣꯔꯃꯦꯟ ꯀꯥꯏ ꯍꯥꯏꯗꯅ ꯃꯤꯒꯤ ꯁ꯭ꯇꯦꯠꯇꯗꯤ ꯑꯂꯨ ꯂꯨꯄꯥ 2 ꯍꯦꯟꯒꯠꯂꯨꯕꯒꯤ ꯑꯂꯨ ꯃꯈꯥꯏ ꯑꯃ ꯍꯦꯟꯒꯠꯂꯨꯕꯒꯤꯗ ꯒꯣꯔꯃꯦꯟꯐꯧ ꯀꯥꯏꯅꯩꯒ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯈꯔꯁꯨ ꯆꯪꯉꯤ ꯑꯗꯨꯅ ꯀꯂꯦꯛꯇꯤꯚꯂꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯊꯨꯕ ꯖꯁꯇꯤꯁ ꯐꯪꯍꯟꯅꯤꯡꯁꯤ ꯉꯁꯤ ꯄꯨꯈꯠꯂꯦ ꯍꯌꯦꯡꯐꯧ ꯂꯥꯎꯔꯦ ꯍꯪꯆꯤꯠ ꯃꯁꯦꯝꯒꯤꯗꯤ ꯑꯇꯣꯞꯄ ꯑꯦꯖꯦꯟꯗꯥꯅ ꯑꯃꯨꯛ ꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯅꯤꯀꯣ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ CSO ꯃꯌꯥꯝꯅ ꯄꯨꯈꯠꯂꯛꯏꯕ ꯑꯐꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯁꯤꯃꯗꯤ ꯀꯩꯅꯣꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯃꯗꯨꯒꯤ ꯑꯦꯛꯁꯟ ꯇꯦꯀꯟꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯗꯦ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯕꯗꯤ ꯌꯥꯗꯦ ꯄꯨꯊꯣꯛꯀꯅꯤ ꯂꯥꯎꯒꯅꯤ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯂꯦꯛꯇꯤꯚ ꯃꯨꯚꯃꯦꯟ ꯑꯃ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯔꯨꯑꯣꯏꯕꯁꯤꯡꯁꯤꯗꯤ ꯈꯔ ꯍꯦꯟꯅ ꯀꯩꯅꯣꯅꯤ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯄꯣꯄꯨꯂꯔꯥꯏꯖ ꯗꯦꯟ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯤ ꯈꯔ ꯁꯥꯐꯨ ꯄꯤꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯤ ꯂꯥꯎꯗ꯭ꯔꯤꯉꯩ ꯈꯣꯡꯗ꯭ꯔꯤꯉꯩ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯗꯒꯤꯀꯣ ꯇꯥꯗꯕ ꯂꯩꯕꯥꯛꯅꯤꯀꯣ ꯁꯦꯡꯅ ꯃꯤꯌꯥꯝꯁꯤꯅ ꯏꯪꯅ ꯇꯞꯅ ꯂꯩꯖꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨꯒꯤ ꯂꯩꯉꯥꯛ ꯂꯩꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔꯁꯦ ꯀꯣ ꯃꯔꯨꯑꯣꯏꯅ ꯂꯥꯎꯔ ꯈꯣꯡꯉꯀꯥꯟꯗ ꯑꯀꯞꯄ ꯑꯉꯥꯡꯅ ꯉꯥꯃꯣꯛ ꯍꯦꯟꯅ ꯆꯥꯏ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯇꯨꯗ ꯑꯗꯨꯝ ꯂꯩꯕ ꯒꯣꯔꯃꯦꯟꯒꯤ ꯃꯁꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯔꯦꯗꯤ ꯇꯧꯒꯗꯧꯅꯤ ꯃꯊꯟꯗꯗꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯈꯛꯇꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯋꯥꯈꯜ ꯃꯌꯥꯝ ꯄꯨꯟꯅ ꯈꯔ ꯈꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯆꯧꯕ ꯏꯁꯨꯁꯤꯡꯁꯤꯗꯤ ꯈꯔ ꯍꯦꯟꯅ ꯇꯧꯔꯀꯥꯟꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯖꯁꯇꯤꯁ ꯐꯪꯍꯟꯁꯤ ꯂꯧꯃꯤꯁꯤꯡ ꯂꯩꯇꯕꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯂꯩꯔꯣꯏ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯃꯁꯤ ꯑꯩ ꯊꯝꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯤꯔꯛꯈ꯭ꯔꯕ ꯁꯦꯟꯐꯝꯁꯤꯡ ꯌꯦꯟꯊꯣꯛꯇꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯁꯤ ꯀ꯭ꯂꯥꯁ 10ꯒꯤ ꯃꯅꯤꯄꯨꯔ ꯕꯣꯔꯗꯅ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ PLS ꯑꯦꯀꯥꯗꯃꯤꯗ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯃꯤꯅꯤꯠ 10-20 ꯋꯥꯠꯂꯤꯉꯩꯗ ꯄꯥꯎꯈꯨꯝ ꯆꯦ ꯌꯦꯟꯊꯣꯛꯑꯝꯃꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯨꯁꯨ ꯌꯥꯎꯔꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯣꯏꯅꯁꯨ ꯐꯪꯖꯔꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯋꯥꯊꯣꯛ ꯑꯣꯏꯔꯛꯂꯕꯗꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏ ꯆꯍꯤ 10 ꯖꯦꯜꯗ ꯊꯝꯕ ꯐꯥꯎ ꯌꯥꯅ ꯂꯩꯔꯤꯕꯅꯤ ꯑꯃꯗꯤ crore ꯑꯃ ꯍꯦꯟꯅ ꯐꯥꯏꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯑꯩꯈꯣই ꯂꯥꯎꯊꯣꯛꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯀꯥꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯚꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯕꯦꯇ꯭ꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣꯛꯁ ꯀꯥꯞꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯅꯆꯤꯡꯕ ꯉꯔꯥꯡ ꯑꯁꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯁꯤꯡꯅ ꯑꯩꯈꯣꯏ ꯐꯥꯗꯨꯅ ꯑꯩꯈꯣꯏ ꯆꯩꯔꯥꯛ ꯄꯤꯅꯕ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ FIR ꯐꯥꯎ ꯊꯥꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯟꯐꯤꯌꯔ ꯃꯤꯟ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗꯒꯤ ꯑꯣꯏꯕ ꯑꯟꯁꯔ ꯂꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯗ ꯑꯦꯛꯖꯥꯝ ꯋꯥꯠꯂꯤꯉꯩꯗ ꯄꯥꯎꯈꯨꯝ ꯆꯦ ꯌꯦꯟꯊꯣꯛꯑꯝꯕ ꯄꯥꯎꯈꯨꯝ ꯄꯤꯊꯣꯛꯑꯝꯕ ꯍꯥꯏꯕꯁꯤ ꯃꯗꯨꯗ ꯍꯪꯉꯛꯀꯅꯤ ꯈꯪꯉꯕ ꯀꯣꯏꯁꯟ ꯑꯟꯁꯔ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯀꯣꯏꯁꯟ ꯁꯦꯝꯃꯤꯕ
masi question sem mi dun leak oi bra natraga official dagi oina makoina paisa thadaraga leirabra haibagi tongamba guardian sing dagi sulai khoi exam nungai ba center ma phom khalaga lai tamakpa madi nungai ga da exam thabam koi board council lakpong mu jo jaga da ta han bagi sumba one om ju yaw do bana te yaw ri bani adu ngara mota koi class 10 gi exam hodok pon mit si da koi yari pokta leiba I PLS academy da exam mahiroi sing da pakum che yen thome haibagi ama yam pongpong san viral lai ado ojamasi kari mo thaminingi angang singi 10 gi exam hogon numita koi center manak nak pada gari ben thousand na computer xerox kap thokpa neno kap thoga mahiroi sing da supply toromba pauche sing yelamba oja kari mo thaminingi ojamasi Leibak si ki wari ba masak tak pa nature mani ko koi gi education na koi gi khunai si da karamba sapu piri adugi reflection ni hojik lai ba potse ngarang gi dutanati atam sang na masi koi thoga la bani aduna oza ha bisina kana no satra ha bisi mahiro isina karino aduga teaching learning practices karino aduga matang gi lak education system de NEP notice kan new education policy 2020 ko 24 mn ka tawra pukhalai mayam sing asida adum phajo mayam maleng gi oina chakot khungthang mayam la ba aduga iru aduga adum sagon na su la aga in the meantime ko yelam lamdam si yoro ko dinga sai reasonable perspective ta ho mayam su lai bagi wathok lai bani aduna asigi kanu mayam sing se akoida akoigi kanu ni masina khunai sema ka dori bani aduna akoida customary education ko akoigi community education ko leijari bani akoida toan ba lepung phambagi degi phunga wari gi kari gi concept ta asum bana joyba afabana kan phatabang makanda madugi concept tuni aduga asengba knowledge phangba chini education hai se is a circle of confirmation of all our sense organs and adjective amuksu nagi definition se honga akanda koi hakchang yauri ba koi sense organ mayam sing sina fully confirm atauba koi gi realities mayam sing aduda inform oigadabani aina koi takna laiba se atai ka sunati ekoina piri be education ade education gi process ta lairiba education department ko koi kan khwai chau evolution khwai mot pani so amu hainari bani adum wathok thok tana leidana aduna sigum sigi kano si adum tho leiba se adigi question semna kamai semino semi committee na karino madude ta leak oire haibasu khara lausan naraga hetal loisin gi bako akoi ngasa haibadu issue mayam singa se chaung chaung na putho kanda madudagi madu suspend tawre madu dismiss tawre aduga adugi mailina ba kasiamen adu kano tawre hade masana yana pham thadok sare bo haibana tin matruga government madu mafam lokthue bo haibani khangde natra school dugi headmaster natraga madu senior mi ba mi singa du khara bani na phara mi ching adu mutres tor kan ma koi dagi somehow question du kamai leak oi ino madu karam source dagi la ino madu gi concern oi ba kanu mayam sing se source mayam sing adu gi kono track tor kan da masai gi even mahiroi sing gi loop sing along with our issue security na the police na lairi ba khori mayam sing se tor kan da waroi sem tor ga justice ma pi na bagi kanu si sangjang dong ne ba so ba issue thoi so wa thok thoi tumin ta lai gi ai bagi miyam ja kanu mayam nuai ta ba ma layaba aduna tohidaba thabakne habanida sigumba kanu je changying migi yamna kanu torakanda khoi kana mi semgado ko khoi education neba khoina ngangjari ba isamak oiro adagi rakeshwar hangiba wang karo pukhala iba mayam singa se akhoi mioi bana ngangi ba se teke sunate ba akhoi da lejari ba information isaga da lejari ba access to ngamjari ba information da wang ba karim ta ngang ngamoi ba adu katane ba mi khuding makse hari ba access to important oina ba chawtho na ba adagi malengi ba community niyo mioi bagi civilization gi rules aduga amuksu state ki ba the customary law khoi chalon chat tradition culture information mayam singa se khoi gi education sida formal and non formal ani sida pira kanda khoi gi kana mioi ba se magi information da madu leira kanda madu reflect tor puduna mayam du pula kada collective society gi masuk je lak toi ne ba maram madu na hai badu pina bagi da mak tane ba ngasai gi institute linga education na ma khoi da leira isi madu leijingai da khoi da mamang da hai badu khoi leipung phamjara ga khuna leiba ki nainer e koi phunga wari da koi sangai wari ahalamana libira aga koi adugi moren seme e adugi phoksu phukjam tawmatam seng khapa khopa da ma adugi
mabok mamana masana pisingda yumban kaiban gi leidana wari sabira e adagi sinpham naire e sinai pham kaba haiduna kanapi mayam amagi pisalon sa kaptriang naiba khotpa adagi duk thomai thaba khotpagi niti niyom mayam akoi da adagi thabak subagi parase akoi institute leiting ade akoi lecture ka posak amaneba masin education gi institution form ama 1985 side gi zonoston na ka link ka ko tana sum ka formin ka je news ka singi masakchi la aba matung da su amuk hena maleng gi posa ko important chokthor ibaneba hari mayam sing asida yam lagi kanoni ka syllabus se mako matamda asai gi british ki matamda na asai gi haibu clerk oiba yanaba da yumpham oiba english hela kanda ka kono pot pithop sinjana ba natraga mogi draft of sinjana ba adugi clerical form da piba education oiba even india gi education system la kana so india gi masagi oiba masaktu hena yumpham oigi ba adum akoi hisi da aurangzeb adu ada dagi Bahuba kanon tau lak na dum tam leidana adum isagi posakti ko ko laki bagi masak ado madu de yumpham ora hauji ti new education policy gi anova ka masak ama lak bagi marak sida akoida samtok chana bagi tanja tu yamna leiriba matam ne bara ke ko sigi marak sida ne bang sai education sida ikoina kya logdadana sai gi unfair means sinar kanda koi kanoni lan makok thongbu oige aduga mak phangbu oige pass up oige kana khanbagi masak ama ka tuna tholapa manbagi kano ama akoi asong education department mami ta base masi manungai te then adugi parenting da oiro kano oiro yengu matam da isoida soiba mayam adugi kano se akoi ama leiri ko amara maduna yaring khaidi aidi thodo ama thogadi thodo tugi oirba justice na model oira kanda tungda ama hana thogdana bagi justice pe ningi ko mari leina ba maduga mari leina ba chendaram ba oja sing oiro natraga kano mahiri sing oiro chapchana madu kano asum madu khangto kanda mayam khangna miyam khangna e aduma togi bedagi samain togi bedagi e adugi oja do question oiro medagi maji apunsi yoina kano to dismiss to rebo haibini khangde adagi amuk mahiroidu kano to boni khangde kariguma khara kano mahiroida khara sumthoksana bitanza leidana yenga kanda akoina asumba purakna bagi damakta akoi tohoningi tawbudadi phajaba maroi ba area mayam chida aso asoiba tholaka matamda asoiba do puthokraba matungda kharani lera kan temin swai mangbagi kan akoi da nesaram khak leibase masigum se akoi mayam khala tang review tongmina sia wa thamge ko okay yamna sumari chuma wa famni mairo sing na exam thawa matamda tongan ba ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯅ ꯊꯤꯡꯖꯤꯡ ꯆꯜꯂꯤꯕ ꯊꯤꯖꯤꯜꯂꯤꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯔꯣꯝꯗ ꯑꯁꯦꯡꯕꯅꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤ ꯑꯁꯦꯡꯕꯅꯤꯁꯨ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯑꯔꯥꯟꯕꯁꯨ ꯇꯧꯔꯛꯏꯕ ꯃꯁꯤ ꯇꯣꯉꯥꯟꯕ ꯆꯍꯤꯒꯤꯁꯨ ꯑꯗꯨꯝ ꯋꯥꯊꯣꯛ ꯊꯣꯛꯏꯕꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔ ꯄꯤꯂꯔꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯍꯤꯔꯝꯗꯗꯤ ꯄꯥꯋꯔ ꯍꯥꯎꯁꯅꯦꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯄꯤꯛꯑꯒꯁꯨ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯁꯥꯟꯅ ꯈꯣꯠꯅꯕꯔꯣꯝꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯃꯗꯤ ꯃꯤꯡꯆꯠ ꯄꯣꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯨ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯟꯅꯕ ꯈꯣꯠꯅꯕꯗꯁꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯒꯤ ꯕꯨꯡ ꯐꯤꯂꯝꯅ ꯑꯩꯈꯣꯏꯒꯤ ꯕꯝꯇꯥ ꯑꯦꯋꯥꯔꯗ ꯐꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯅꯦꯃꯥꯒꯤ ꯄꯨꯋꯥꯔꯤꯗ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯒꯠꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ MLAꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯅꯕꯨ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯨꯡ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯇꯣꯒ꯭ꯔꯥꯐꯤ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯤ ꯑꯃꯗꯤ ꯃꯁꯤꯗꯩꯁꯤꯅ ꯐꯤꯂꯝꯁꯤꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨꯅ ꯑꯣꯖꯥ ꯄꯤꯔꯤꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯒꯤ ꯕꯨꯡ ꯐꯤꯂꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯗ ꯐꯪꯉꯤꯕ ꯑꯦꯋꯥꯔꯗꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯝꯇꯥ ꯑꯦꯋꯥꯔꯗ ꯐꯪꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯅꯦꯃꯥꯒꯤ ꯄꯨꯋꯥꯔꯤꯒꯤ ꯂꯩꯃꯥꯏꯗ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃ ꯀꯟꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤ ꯑꯔꯣꯏꯕꯗ ꯀꯔꯤ ꯍꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯁꯤꯅꯦꯇꯣꯒ꯭ꯔꯥꯐꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯁꯨꯝꯅ ꯄꯨꯊꯣꯔꯛꯄꯁꯤ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯆꯕ ꯀꯩꯅꯣ ꯑꯃꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯗꯨꯒ ꯃꯁꯤ ꯑꯣꯚꯔꯅꯥꯏꯠꯀꯤ ꯑꯣꯏꯕ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯨ ꯗ ꯋꯥꯔꯜ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔ ꯂꯥꯛꯏꯀꯣ ꯁꯒꯣꯜ ꯀꯥꯡꯖꯩ ꯏꯚꯟ 3100 BC ꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯇ ꯌꯥꯎꯗꯅ ꯗ ꯑꯣꯔꯤꯖꯤꯟ ꯑꯣꯐ ꯄꯣꯂꯣ international kanone games da akoi puthoga contribute tawraga malemne yanaraga laiba laibak amani ko
aduga amsung earliest akhoi kano se constitution leijaba leibak amani like akhoi ne yana dana even mayama recorded histories sai tharon kumba ba mayama akhoi leijaraga 33 AD state formation torga lakiba then adum akoi early state constitutions na loyum bagi matam de 11th century de lakiba adumai tawdana 17th 18th century saida akoi nithau ama ani gi period saida amuk henwa pung phar kanda hill valley gi oiba yamna akoi consolidated oiba akoi territorial nationalism ama semkat la kanda phurup kunwa ma nipan mapan gi lakmina ba ko sigi oiba genetic akoi kanome amse according to mayam gi kano sida ipa ipu singa si yamna risk oiram badugi kamayam singa si kan inborn qualities ikoi salon suron sing da dum yauraga lapadugi reflection in human history ko aduna ikona games and sports ikoi gi oiba tongan ba kano ma jin nama yaujaba ha batare aduga malem da myuna civilization tholoka matam da ikoi gi civilization su contemporarily yamna risk when lakiba maduna maram oirakanda ikoina ikoi gi oiba matam sana sana ikoi instinct mayam ha batare pokpada yarak gun ipa ipugi kanoji mayam se kan pirapangam baduni asugo mari learning asi bung film na masagi best indian award ama koina phangai ba phangba ngami ba si ko aduna koi babta award si tasengna even including prime minister and then the other ministers yauna thagal akan si even 2023 May 3 tholko wa thokung bo mayam thagat tabagi warong na butu so nuai tabu palhoge se thagal ko means aina lauri bokani di rakeshwar ate kesunate award se like oscar gumba british ki film gi di oscar award ki status ta laiba standard laiba adum bakano abani british akoi academy film award haijini ko masi aikoina ningtamba matam manipurna british ki amakhtagi ningtamba numit matam 1947 da linkhat khiba adugumba kano amani ko film gi oiba british ki oiba yam kano to kano amani tongan mi hiram kaya da yamna authentic obe yam faja kano mayam singa si da man award piba ko actor jing film sing mayam singa si da asidai da aina akhoi gi oina phangai ba sai bung film gi posak se ai isamakti yengdri na hairaga su award si phanga abanina malem gi marakta khwari fajaba film amadi oirani adana soidana yengdaba yadi miyam so soidana yengbiu aduga mean time hariba pothok ase mase manipuri khunai phuru kunipan kumapa laiminari base masigi lisang chinna akoi hingminar iba punba masaki socialization gi magi culture and heritage gi magi identity gi magi leisure bag mayam civilization gi values mayam da yumpham oiraga madugi instinct duna ngasai gi film ase puthokna bagi kanoni mangam pirakhibani haiba wakhalon se thamakanda akoi gi oijeriba phurup mayam gi my collective rights and akoi heritages mayam singa se ikoi kanoni yokhat minarakanda hena malem da contribute towa ngamba kano se khunai ama semkasi adu ningonda gi nira chaba mi gi kano ngaiba kano mayam se to si haiba wakhalon toroga ipai pura thambiram liba phurup mayam gi collective rights and identity and the common futurology ko futurity mayam singa si da yumpham oirakanda ikoi se hariba heritage mayam se like bung film na lauriba status da loiba malem gi thakta pukala kanda ikoi su picture ba su na mating lebe khunai amani haiba kuna do oimina si haiba fam thamge ko okay thagat cheoja yamna mrik chumo fam tambi kare amadi jonja chillaba matam ge kai thopi doranga si north window ge morning analysis asibu mapung pami tamakta ujaba amka suana thagat chari yingbi viewers sing su areba director thodamna krum jari Manipur ke hanba neuro patients ke amat tangai specialized hospital neuro emergency trauma net multi speciality hospital singjai mathak tong thamli kai da handuk chare hospital asna maruina BP stroke brain tumor lami ki kudong thiba spinal disc prolapse spinal tumor amadi migraine chingba laingli hospital asda neuro gi laing ber changba afaba makhal gi khusu khulai amadi machine marang kai lei machina ko ka mari leina ba tongan ton ba makhal gi anaba sing ningtina laingli lamdam masida neurosurgeon yamna tangari maramna chimnamadi arapa hum dagi lakpa anaba sing neurosurgeon unana ba honabada awaba kya mayongdari masida sunatna matam tintana anaba lainguna maram oraga kudong kiba kya sumayongdari masi punamakta kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leitna anaba sing layingli hospital asida
ataba mamalda laying matana tana OPD general amadi ICU beds operation medicine x-ray amadi lab ka mai na basna su ataba mamalda hangalli nasimagration biro amadi kudong saba singa silobi ho hena ku bamrol gidamak hospital asigi telephone number 700553416 natraga 8974572154 da paw thobirak yagani Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hojikti awang bathaki health care fanglabada matam manghan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call tawbirau Northeast window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibetanatana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosinga Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisinga retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Nurse singidamak achoba opportunity ama buduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoisingna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akupa marol gidamak makada pizariba 7005273217 natraga 7005063196 ta contact tawiro natraga aikhogi office Northeast Window TV building hata New Chekon Road ta lengsen birau